Maroi Bupau, Irang Asigi Awa Chaiting Asi, Matam Queen Hijaba, Sinfam Sunum Bangam than Laklaba, artist sing than a henna, Fangbugum Tori. Krumjari, ISTB Manipuri Pau mit Yang Tabi Busing Butaram Nokjari, Pau Sandung Pisari. Lamdamasi the talk liba Iranga Cinemaram Oiraga, Sunom Duna Hingnabagi Sinta Pang liba, Sinfam Kuding Makimiamda, Booking Wakal Laita Handabata Natana, Sel Tunga Choba Singnaba Mamayuk Nahale. No Magyafang Batabak Suduna Hingnaba Hotnariba, Musing the Gihoraga, Tongan Balam Sing the Ladiba, Kunai Sigi Musing, Matam Queen Awaba, Chaiting Asi Kanglakpana, Hingbada Awaba, Faudrabagum, Kanarak Patangka Amadalakle. Tingnariba Awaba Chaiting Asi, Matam Queen Hizaba, Sinfam Sunom Bangam Danaklaba, artist sing the Hena, Pangbagum Tauri. Matangas the Lenga art and culture, Loisangama Sumiam Nesu, artist singing Angamba Mateng Pangbibagi, Matamadu Lakle, Hiramasida, Pautamama. Manipuri cinema gi Konghoda aduga Manipuri gi isai nongmai gi lamsida asoba phida ama kallaga lakhiba Manipuri film singda music direction pibi rakhiba Manipur gi afauba kalakar kaya sesakpa kaya puthorkiba surpan biba isai mek ibiba lyricist music composer oza tomba thangjam matam koina irang sina maram oraga sufam nompham thingsin khiba haksangi anabana maram oraga ngasidi khudongsa daba phibam amada leiri Artist Cyber Sinpam Sida Lairuba Singh, Mapan Paringe Matamda, Mina Masakangbi by Guy Kumnabiba, Adubu Mokoina, Awaba Fibam the Lair Matamda di Kanasu Hana Yang Binabalate. How Kibachahi, Mari Mangasida, COVID-19 Namadi, Manipura Tukli Ranks Namar Moraga, Isano Mai, Maruana Performing Arts Teleriba, Cinema Tozabusing, Lila, Aduga, Isano Mai Toba, Jandra Komba Sing Basing, Sukimatik Awaba, Fibamada, Isano Mai Toba Yagidaba Matam Queen, Lepagalak Pasina, Hajaruba Sinpam Dudi. Punamak Paishilaka Legibana, Punsida, Awaba, Kudong Chadaba Mayam Matinaba, artist Kayamagi Punsida Hosik Tui, Mia Makatagi Natana, Ozana, Kudamamu Weraga, artisamana Hosik Karam the Hingli Habado, Ozaga Tinglaraga, Wari Saraga Mukaminasi. No, why? Why had a she again a convict shell than a quick worry is the real came the labor ma'am do over the Okoja came Madrid. Lani nga sebe ma'am the Kangman Tangai ma'am the Yang and the Aquatic came water came told them. Say to music to me, land cap set the. Say no my Toraga, the Munze Puramica in Tona, but you like the Kosuka in Toho, Haibusunatre, and how Jitimagi, Anabagi, Hamagi, Dakusa, the Yatamina, Kosu Awaba problems in my Amleba, the Imunupi, and the Sum Lake, Suama, Sundoga, Mutlehaure, I don't know some Imun the problem, the manner when I say some lake, say no my no solo in America, no Tauram Nina, came to Sintam, to Hodrabanina, Tomba, Mana talk Rabanina, Kosu, Imunza, documentic problems, a lady, Haitari, Awaba, the some oily Haitari. Lepli baching jao, thori ba upal, sirli ba ise barature. Sugar Guinea, massage, Sonda by Heta Hingalak, Hidak out of Sungayadre Bagidi, Sen Topoto Yaude, Yauda Vaninaja, Nisungare, my Masalina, Minamo Moingam, Nabahona Vanina, Koisongi, Hidalang, Tasita di Kitangudi Mila, so Yankana, Tunkanoto with the Ngamdre. Nongdamba nangi kumhaise karamba matamda buloigaba isai sitadaba khangdaba Manipurda nupi angang ahal Thodona Leramoyana Kanze, Uzana Kutabi Kiba, Fauba, Isainkra, in a Ningsinjabada, reporter film degi, Haying Niko Tanakiba Matam, Manitoiva film degi, Nungshibananga Tengaram Draba, Kanglamdoi Punsida, Nungshiba, Duga, Akunba Mani film degi, Nongdam Banangi Kumhaise, Sinising Bashing, Aina Ningsinjaba Krapan Javani, Matam Sinapurokpa, one Basina, Isaino Maito, Wayakidaba, Masiki Saiting Amadi, Haksangi, Anabale, Panamar Moraga, Uzana Huzikaram Punsima, the Hingi Habadum Kaminasi. Pom singse, nasi kumaya rago tani,
ꯃꯁꯤꯗ ꯀꯥꯟꯅꯕ ꯀꯔꯤꯝ ꯂꯩꯇꯦꯅ ꯍꯥꯏꯕꯁꯦ ꯁꯤꯃꯇꯪꯗꯤ ꯑꯩꯅ ꯈꯟꯕꯗ ꯈꯤꯇꯪ ꯂꯥꯟꯕ꯭ꯔꯥꯅ ꯈꯜꯂꯤ ꯂꯤꯂꯥ ꯑꯃꯅ ꯄꯤꯔꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯦꯜꯂꯤꯕ ꯏꯃꯨꯡꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯑꯃ ꯎꯠꯇꯅ ꯂꯩꯕꯥꯛꯀꯤ ꯁꯤ ꯇꯧꯔꯗꯤ ꯁꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯎꯠꯂꯤꯕ ꯂꯤꯂꯥꯗꯨꯕꯨ ꯀꯨꯏꯃꯣꯏ ꯍꯔꯥꯎ ꯈꯛꯀꯤ ꯇꯧꯔꯤꯔꯅꯦ ꯅꯠꯇꯦꯕ ꯁꯤꯃꯗꯤ खितंग नुआइते खोइने नुआइते हैरसु कैदरुन नूंगंब नंगी उमैशे करंबा मतम सेनोमाई तौजरीबसिंगसिबु कुमाई हराव खक्तंग ओइना उबिरगा तोइना थिंगनबा लमदम अमा ओइबनेना कलासिबु तौजरीबा आर्टपु पामजबसिंगसु ओइरिबा फिबमसिना असुगुंबा अवाबा सेथेंगसिंगसि मतम सांगना सांगना फंगबा तारगदि करि तौबा यागे हाइबदुसु खनबा मतम ओइरे अदुगा अमुकसु लैरिबा लेंगाकी मरि लेनबा लोइसंगनसु तोंगान तोंगानबा चीफ मिनिस्टर गी आर्टिस्ट की तेंगबांग हाइबना चिंगबासिंग पाइखतपदि थेंगनाजे अदुबु अमुका हेना मिटिंग चंगबगी तंगाई फदबा मतमदुदि ओइरब्रायना खनजै आर्टिस्टसिंगना मणिपुरबु सक्ताकपदा लौरिबा थौदांग मियामदा खंगदबा उदबा समाजगी असोइबा मयाम सुमथोकपदा नोखनबदा कफनबदा नुंगाइहनबदा लौरिबा सिंथानिंगाइ ओइरबा मखोइगी थौदांगसिंगदुबु इकाइ खुमनबा ओइना लेंगाकी मरि लेनबा लोइसंगनसु आर्टिस्टसिंगगिदमक्ता तुंगगिदमक करि करि तौबिबा याइ हाइबदु यामना मिटिंग चंगबा तंगाइ फदबा मतमदु ओइबगा लोइनना हौजिक लैरिबा मणिपुरगी मियामनसु आर्टिस्टसिंगगिदमक्ता करी अंगम मतेंग पांगबा याइ हाइबदु मिटिंग चंगबा मतमदु ओइरे ISTV न्यूज गिदमक मोइरांगथेम बिजेनगा लोइनना पाउदमजरिबा लोंगजम गुणचंद्र कैसामथोंग टॉप लैरक नूंगंब नंगी उमैशे चौखटपा एसीएम ओइहनसी हाइरबदी अफबा मिहुत खनबगी मतम ओइरे अफबा मिहुत खनबा हाइबसे मियामगी अचौबा थौदांग लई हाइना कोंथौजम एसीदा कांग्रेस के मिरेप ओइखिबा लाइश्रम नंदोन हाइख्रे वाफमसी इम्फाल वेस्ट डिस्ट्रिक्ट के कोंथौजम एसी की मनुंग चन लैबा ngairangbam ग्राम पंचायत के मनुंग दलैबा लौमी सिंगदा हारियन थोपगी थौरम अमदा ngase ngairangbam awang लेकाय कम्युनिटी हॉल दा पांगथोखिबा थौरमदा हाइखिबनी मणिपुर प्रदेश कांग्रेस कमिटी किसान सेल ना सिंधुना पांगथोकपा थौरम अदुदा हाना लोक सभा की एमपी ओइरंबा डॉक्टर टी मैना कोंथौजम ब्लॉक कांग्रेस कमिटी की प्रेसिडेंट जी कालेंजाव कबुई इम्फाल वेस्ट डिस्ट्रिक्ट कांग्रेस कमिटी की वाइस प्रेसिडेंट H इबोतोंबी अमदी सवंबुंग कांग्रेस कमिटी की प्रेसिडेंट NG खुर्डा बंता नचिंगबना मियोई सिंगसु सरुक्याके नंदोन मखाताना लौमी न चानबा पुथोकपदगे अखोय हिंगलिबने मरम असिना लौमीदा लौनम तौरोइदबने लौमी यामना लैबा मफम खंगतलगा हारियन थोकनी कोंथौजम एसीदा अवनबा मा पुरके हारबदी अरिबा वाखल थादोकलसे फत्तबा महिक थिदोकलगा मियामना हुंदोकिसि हाइके हानि गरी को वाखल अदुम खंबा लेरेगा अवन नु पुरकनी हानि वाखल दोबदी थादोकिरो अवन नु पुरके हाबा तारगदी अनि को वाखल खंबा थादोकता अना रखबु इ कापोरे हाजुसु आइसाइ भक्ति दो कासलगदी अना आइसाइ बगल ने अदुने बुझि बोके लिंदान निसे फत्रि ने खंबा मिसकुदी लामा कोते बेरे थादोकबो को होना बेउना नवा अदु अवन द लाकदो हाइ मिसि बिया नो मखल तिंगा चोंगनाम लोगेरगा या अवन द हाइ नि मरि नतु अदु हानि गरी को खंबि खुशी जतने नसे खंबा ने अदुना छात्र को कोनी मेग हादो को सनी अना हाकनी सरकार सिंह ओबुलु हाइ हालगा हाना गेमपी डॉक्टर टी मैना एसीएससी दलेरिबा बूथ लेवल ऑफिसर सिंगना मियामदा कांग्रेस की वाखलोल चलहना बहोनसी मणिपुर बीजेपी न मेजॉरिटी ओइरबसु लेंगाक सेंबा ngamdabadagi प्रेसिडेंट रूल थंबने बूथ लेवल दलेरिबा मियो सिंह नियम चुमना थबक तौसी राजनीति तौबा हाइबसे पुक्चल सेंबा अमदि मियाम बुनुक्सिबा चंगी हाइके PM विश्वकर्मा योजना की मखादा था सिगे मरीदगी तरा फाउबा चथरखिबा ट्रेडिशनल सॉफ्ट टॉय मेकिंग ट्रेनिंग कुनिथोय की सर्टिफिकेट यंथोकपगी थोरम डिस्ट्रिक्ट इंडस्ट्री सेंटर DIC इम्फाल ईस्ट समदी लाइवलीहुड बिजनेस इनक्यूबेटर इम्फाल ईस्ट डिस्ट्रिक्ट का खुद समनरगा DIC कॉम्प्लेक्स इम्फाल ईस्ट पांगथोखरे थोरम अदुदा इम्फाल ईस्ट की DC इंचार्ज ओइरिबा इम्फाल वेस्ट की DC मयांगलंबम राजकुमार LDM इम्फाल ईस्ट के यंखोम इबोचौ DIC इम्फाल ईस्ट जनरल मैनेजर सरुंगबम हेमंतन चिंगबना सरुक्याके थौरंगा मरी लेना DC राजकुमारना PM विश्वकर्मा योजना से अनोबा स्कीम अमा ओइबना टेक्निकल प्रोसेस ता इशू खरा लैरी टेक्निकल इशू लैबना मरम ओइरगा स्कीम असिगी मखादा लैबा जॉब रोल तरा नेपाल अदु मणिपुर गी मफम सिनबा थुंगना स्कीम असिगी कानबा पीबा ngamdri
खुदोंचादबा si mari leinaba higher authority ga tanaraga lamdam asigi miyamda kanaba fanganabagi pandam thamli training loiduna certificate fanglaba trainee singdasu credit facility fanganduna maromdom lepchaba ngamhannabagi damak mari leinaba department singnasu sem saduna lairi haiki Ifal West ka Ifal East ka da koigi municipal area IMC na punba jaga da ward kun ka tariat lai da ward tariat si Ifal East tai kun namana Ifal West tai masigi Ifal West ta ba ward kun gi application si taw ga lai hobi si ward 2 portal da half trouble na sai gi application tu karamba ward ki no hai da tholak tre example ko adumaina technical issues lai ba sing se koi even ministry ya una ba koi kana pau ponari training yaure certificate to pai raga frame chansalaga thambana taba hogalai ba laikai ki naharon sing angang sing sisu tanare haraga makhoi dana kari idea lai moina pamasna karino mapanda lai lai sugat tambacha lu bangang singda mapanda le hoba tools makai sigi akhoi gi market ta sangai basina karam mong de sang I ka hai bese koi patana explore to binaraga koi skill se upgrade to ba aduga world market ta national market ta international market ta koi product se su compete to ko namna bagi angle long da koi sanction si National Fire Service Week Kamari Lenana Manipur Fire Service na sinduna Mairoi Singyoiba essay competition ama Johnstone School da pangthokre Unite to Ignite a Fire Safe India haiba team da class 10 dagi 12 faubugi manung da laiba Mairoi Singna sarugyaduna pangthokiba essay competition aduga mari lenana Manipur Fire Service ke director L Nabachandrana handak chahi gi oina class 10 dagi 12 faubada pangthokliba essay competition ase mathang sahi dagi di ahenba classing hapchinduna pangthoknaba thorang leire ngasi gi competition ase da masing yamlaba Mairoi Singna sarukia kiba asina numit palana si mapung faba amani haina lawiyai Fire Service Week asigi maruiba pandam de miyamda maiholang pokthoktanaba kari kari checksin thorang lokhatpayai haibasida punna khangminaba haibasini masina maiholang pokthokpadagi kharada oirabasu kanba ngamgani haiki masigi maruiba team si Unite to Ignite a fire safe haibadu adugida class 10 dagina 12 fogi oiba essay competition asi mathangi sahi dadi ekoi category ani hum thongna sinna ba ekoi khanajari aduga handaki sahi gi ekoi yamna successfully participant to bi ana I laujage maramdi angang lising amagi mathakta ekoi handaki si participant to hi mafamna Thauban Kaksing aduga loinana Senapati aduga Imphal gi na ekoi Johnstone Higher Secondary da tongan ba कोई स्कूल प्राइवेट की अमदी गवर्नमेंट की स्कूल सिंगी अंगांग सिंग लोइना बग लागा हुजिक कोई हौना बगी कोई पुनमक रेडी लोइजरे अदुग मसिगी पांदम दी करी नबो कोई अंगांग सिंगदा अमदी पेरेंट्स सिंगदा फायर अवेयरनेस की मरमदा कितला वरसु खंगागा कोई की महेउलांग पुकी थौदोक्सी खरा मकै हंदरकनबा अमसुंग हंदकी पांथोइबा नेशनल फायर सर्विस वीक की मपुंग फाबा नेशनल फायर सर्विस वीक अमा ओइना नबगी दमक्ता हुमनी सुबसिदा असुगुम प्रोग्राम पांथोक सबनी All Manipur Working Journalists Union Amjugi English Singani kun mangadagi kun taret fauba fampugadaba Union gi Preston amadi Standing Committee gi member Nepal Khanbagi Mikhal Lakliba me amada Manipur Press Club ta pangthuklagani haina Amju election 2025 ki returning officer Megachandra Kongbam gi cherol amana khangalakle Mikhal asigi damak nomination papers sing April 13 kun fauba numit khudingi ayuk pung 12 mari faubada fanghangani nomination paper gi scrutiny na ayuk pung 13 da pangthokani nomination papers sing press club ki reception counter dagi lobuyagani election asi mapung fana pangthokna bagi damak returning officer presiding officer polling officer amadi assistant returning officer sing su khalle haina election committee gi chairman na thokpa cherol amana su khangalakle Assam Rifles amadi CDO Thawal gi apunba teamna salungfam mamang lekai dagi KCP apunba city maitai gi mioi mari fare haide farba mioi sing adudagi .32 gi pistol ama hand grenade ahum amadi gari ani yaungna potlam kya fagat pangam ke farba mioi amadi potlam sing adu hairok police ta sinakre haide Senmit lon da khumang sauksin ba chinjak tamipal tang da lamdam ama ohen ba haibasi mahaki lengdraba pandam ne moirang AC bu chawkhat pa AC ma ohen ba haibasi da AC da ladiba mipung khudingma wakalol manaba
manana chatminaba changi haina ACSC gi MLA Thongam Santin hairi MLA na mahaki AC gi manungda thabakti suninglaga hauduk naba senfam laitaba singidamak masa masa ga chunaba sentrok lambi pinaba kutlai mateng pibani makha chatharakpa oina ACSC gi manungdagi imung ahumda fisakol amamam MLA gi maikaidagi mateng pibagi thoramga marilainana MLA na ofamase fongdokibani haukiba chahi anirong gi mamangda sitkiba akanba nonglai nuksitna yum humdokibadagi thabak sufam namfam khangdana lairiba fobala amadi kumam lekaidagi imung amamam amadi kumam lekaidagi sentrok lambi tabana awaba amaga loinana hingliba imung amada fisakol amamam beneficiaries masa masada kutsinaki MLA office moirang na sinduna moirang film lekai dalaiba MLA gi office ta pangthok pathoram aduda beneficiaries singi lekai de gilakpa miyoi sing amadi MLA office ki miyoi kya su saru yaki Thauranga mari lenana MLA na makatana makna ACS ke MLA hek oiriba makai mahaki pandam phangdriba fauba chathariba mateng pibagi thabak ase makatana chathaki gani senmitlon chokotpa haibasida mipum khudingmak wakalol manaba lingjel manaba changi haiki Hauju koida moirang kendra sida aide hek MLA or padagi pigariba pisa konda da 500 ke bathak laire tailoring machine da 200 something laire embroidery machine da 50 aba aine hek MLA oidi koi aine pijariba se duma continue pijagini asida sunate Manipuri State Cooperative Bank dagi lo na piali anda ngasi phawdadi aina moirang kena da khod la jaiba sijak ta mi pantang da ba thabak suba da koi padda moise bo khalodo aji phawdi mai pak khadi hole e Punjab Palum Kaksing the Ladiba Ole Chomda Rajya Sabha gi MP Maharaj Sana Jawbole Semana Ma ke MP Local Area Development Fund gi lupa lakh tara manga rom changna nauna saba administrative block ama sangaduna miyam da kuchina kre Thoramaduda Kakching SC gi MLA M Rameshwar Senior Citizens Forum Kakching gi President Nomaitem Nimai Saruk Yake Thoramaduga Marilena MP Lesemba Sana Jawbana Senior Citizens Forum Kakching Executive Committee Mayamna kana honaduna lisingani kulhumdoi kunmari gi MP Local Area Development Scheme dagi lupa lakh tara manga kaithok laga saba ole chom gi administrative block miyam da khutsin ba fangbasi laibak yamna fabane Manipur miyam gi damak tongning ba thabakti yamna lei adubu laibak thibadi 10 kraba matamasi da COVID-19 gi laichet amadi thoganing da ba Manipur gi irang asina thabak kaya mafung fana tawbangam dana leiri makata na miyam gi damak thogal fanglabadi iramdam gi damak mak na ngamjaba amadi tongning ba khara leiriba se mafung fana tawbangam ba oijage haina so fongdokhe Thamoi seng honaragadi poche masultai habidu ngasi ubo phangje yam tian graba aduga tiel baski manung sida ko gi leiba kloiba la na chingba mayam ko gi kok saba leibom chabung khongdaba aduga marakuda sumaina administrative block se sangaba phangjaba aduga sidagi di masi mayam gi halam singi oidana masida karino sinaraga madugi kana bo phangna gi nungai badu engonda su sapsana phawje all as home si yam masi puning thawga ningai di oide aidi puning thawga ningai oide hajabadi all as home si akoi khunai sida ai mamang da su haijaram duni akoi halaman singbo ikona nirai bagi natraga akoi halaman singsu bu koina makoi seba sibi tawning da biga domda sathikadra haibu wakhalo lamaso no phawje do Madumakti loina mangnati kanagumba kogi yamna laibak thiraba icha isu laigidraba aigidamakta nena karamta leitrabadudi sugumba home se ko daga wa adugo sadabi ama dola western country da tawbudo kitang ahalaman sahi amagadi masa sing ahalaman sing se mirai ra ko hundo padu western country sing da yam tawi adugo khogi india da adugo thodo hendola manipur da di masigi pose leite laiheninda badu nena phongjiri Manipur gi delimitation ki matangda Manipur miyam na nungnang bapok liba sigamari leinana Peace Committee kang leipak Manipur na leibak miyam amadi lengak tamakoi gi iba waklol mga yawba poster campaign ngasidagi Manipur gi kachin kuya sinmatungna chataba hore hairi campaign asin ahan bada voter ID amasung Aadhaar card verified tawgadabani lisingani amagi census ta yumfam oiraga delimitation tawba yaba ngamloi NRC tawdringai da delimitation tawba yaroi lo na yadana mapandagi changlakpa singbu voter oina delimitation sathaba Manipur gi long misingna yaba ngamloi masina lamdam asigi tangdu leita dabada apanba piribas singi maramne isagi iramdamda ekhoi refugee oiroi hairi campaign ase da leibak miyam amadi club paira paibi singna mating tawinaba appeal tawrakle paugi marakthana tenba break amatang lominase honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra
ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ब्रेक के तुंगे तराम नोकचरी मखाताबा पाव पिजरी ngase yuk angan bada Porompat police station ki manung chanba khetrigaw makha lekai dalaiba Elias Khan chahi kuntaret apokpa lekhidraba Tamizudin Kauba ma ki thongalda sakhangdaba singna ID amathamlam lei bomb disposal squad team ama laktuna ayuk pung 3 minute kuntra ram taba matamda bom adu asoengam yaudana lauthokre kanana kari maram ki damak bom thamlam libano haiba khangmangamdri Porompat police na FIR ama lokhatuna thigatpa hokre Like-minded group LMZ Manipurna awana taraba imung kayada leptena mateng panglakpagi sarukama oina yanglam SC gi manung chanba lamjaw mayalekai dilaibi kaisam ibemcha sahi humfu mapuroiba nandogi imung da lupalising mariga loinana nongmada sangdraba yadraba cheng yauna lupalising taruka chamanga romgi chana thaknaba potlam sing mateng pangkre kaisam ibemcha gi mapuroiba laikidre aduga machasu wakal mimanadana hingle ma kiloina bisupik liba machanupa ani hundoklamnaga mayum pankre imung asi mabokna labukta peruk heklaga tharoi khullaga wana imung puri haiba pau pirakpadagi LMZ Manipur gi member singna khudakta mateng pangkhibani hairi Lamyan bahizam irabot kaloina khibata natana inat lining chawkhana bahotna bada achouba thodang loramba uyumpok khunjaw dagi ningthauzam tomba mitai haukhiba April 12 da lekhidabada ima iraima thogal lup uyumpokna awaba phongdokre thogal lup asegi pautak loisu oiramba ningthauzam tomba mitai na lekhidabada leihauriba mahaki imung manungna nanghauriba awabadasu sarukya baga loinana lekhidrabagi thawaina mapugi lekolda ingna chikna leirunaba thongni jakre hairi Loisilakpada maruiba pau amukahna pisari Irang asigi awa chaitheng asi matam kuina haijaba sinfam sunom bangamdana laklaba artist singdana hena fangbagum tauri Hauzik phauge ona dai sibina sandok chaba Manipuri pau mata asile loisinjare medeng tabire ba pumna maku amukahna kurumjare